ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯀꯣꯛ ꯂꯣꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯀꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯕ ꯑꯩꯍꯥꯛꯀꯤ ꯁꯤꯔꯤꯖ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯑꯩꯍꯥꯛꯀꯤ ꯁꯔꯨꯛ ꯑꯁꯤ 52 ꯁꯨꯕ ꯁꯔꯨꯛꯅꯤ꯫ ꯉꯁꯤ ꯇꯥꯡ 5 ꯑꯦꯄ꯭ꯔꯤꯜ ꯏꯪ ꯁꯣꯛ 2023 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯑꯁꯤꯗ ꯉꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯍꯩ 10 ꯑꯗꯨ ꯃꯊꯪ ꯑꯩ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯍꯥꯟꯕ ꯋꯥꯍꯩꯁꯤ ꯀꯟꯕꯨ ꯅꯨꯡꯕꯨ ꯁꯤꯅ꯫ ꯀꯟꯕꯨ ꯅꯨꯡꯕꯨ ꯁꯤꯅ꯫ ꯑꯅꯤꯁꯨꯕ ꯋꯥꯍꯩꯗ ꯀꯇꯧꯅꯀꯣ꯫ ꯀꯇꯧꯅꯀꯣ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯍꯩꯗ ꯈꯥꯔꯕ꯫ ꯈꯥꯔꯕ꯫ ꯃꯔꯤꯁꯨꯕ ꯋꯥꯍꯩꯗ ꯆꯒꯄꯤꯌꯥꯡ꯫ ꯆꯒꯄꯤꯌꯥꯡ꯫ ꯃꯉꯥꯁꯨꯕ ꯋꯥꯍꯩꯗ ꯇꯒꯨꯞ ꯍꯧꯕ꯫ ꯇꯒꯨꯞ ꯍꯧꯕ꯫ ꯇꯔꯨꯛꯁꯨꯕ ꯋꯥꯍꯩꯗ ꯇꯥꯂꯣꯏ ꯃꯤꯇꯨ ꯍꯨꯕ꯫ ꯇꯥꯂꯣꯏ ꯃꯤꯇꯨ ꯍꯨꯕ꯫ ꯇꯔꯦꯠꯁꯨꯕꯗ ꯊꯠꯂꯥ꯫ ꯊꯠꯂꯥ꯫ ꯅꯤꯄꯥꯜꯁꯨꯕꯗ ꯊꯦꯡꯒꯧ꯫ ꯊꯦꯡꯒꯧ꯫ ꯃꯥꯄꯜꯁꯨꯕꯗ ꯊꯧꯊꯤꯕ꯫ ꯊꯧꯊꯤꯕ꯫ ꯇꯔꯥꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗ ꯅꯥꯀꯟꯐꯨ꯫ ꯅꯥꯀꯟꯐꯨ꯫ ꯑꯩꯍꯥꯛꯀꯤ 42 ꯁꯨꯕ ꯁꯔꯨꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯍꯩ ꯑꯁꯤ 552 ꯁꯨꯕ ꯋꯥꯍꯩ ꯑꯣꯏꯗꯣꯏꯅꯤ꯫ 552 ꯁꯨꯕ ꯍꯥꯏꯕꯗꯤ 551 ꯁꯨꯕ ꯋꯥꯍꯩ ꯑꯁꯤ ꯀꯟꯕꯨ ꯅꯨꯡꯕු ꯁꯤꯅ ꯍꯥꯏꯕꯅꯤ꯫ ꯀꯟꯕꯨ ꯅꯨꯡꯕꯨ ꯁꯤꯅ꯫ ꯀꯟꯕꯨ ꯅꯨꯡꯕꯨ ꯁꯤꯅ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯥꯏꯕꯅꯤ꯫ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯒ ꯂꯩꯕꯗꯣ ꯃꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯀꯟꯕꯨ ꯅꯨꯡꯕꯨ ꯁꯤꯅ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯏꯟ ꯑꯦ ꯍꯔꯠ ꯇꯆꯤꯡ ꯋꯦ꯫ 552 ꯁꯨꯕ 552 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯀꯇꯧꯅꯀꯣ ꯍꯥꯏꯕꯅꯤ꯫ ꯀꯇꯧꯅꯀꯣ ꯍꯥꯏꯕꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ, ꯀꯩꯗꯧꯅꯒꯣ ꯀꯥꯏꯅ ꯍꯥꯏꯕ, ꯀꯔꯤ ꯇꯧꯗꯧꯅꯣ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯀꯥꯏꯅ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯇꯧꯅꯀꯣ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯏꯗꯤ ꯋ꯭ꯍꯥꯠ ꯋꯤꯜ ꯕꯤ ꯗꯟ ꯍꯥꯏꯕꯅꯤ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ꯫ ꯃꯊꯪ 553 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯈꯥꯔꯕ ꯍꯥꯏꯕꯅꯤ꯫ ꯈꯥꯔꯕ꯫ ꯈꯥꯔꯕ꯫ ꯈꯥꯔꯕ ꯍꯥꯏꯗꯤ ꯊꯥꯡꯂꯦꯟ ꯈꯨꯠꯁꯨ ꯑꯊꯧꯕ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯗꯤ ꯊꯥꯡ ꯑꯊꯧꯕ, ꯊꯥꯡ ꯑꯆꯧꯕ ꯑꯊꯧꯕꯁꯦ ꯊꯥꯡꯂꯦꯟ ꯈꯨꯠꯁꯨ ꯑꯊꯧꯕ꯫ ꯃꯁꯤ ꯃꯣꯏꯔꯥꯡ ꯍꯥꯏꯅ ꯈꯪꯅꯕ ꯑꯩꯈꯣꯏꯒꯤ ꯈꯥ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯋꯥꯍꯩꯅꯤ꯫ ꯃꯣꯏꯔꯥꯡꯅ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯍꯥꯏꯇꯥꯔꯦ꯫ ꯈꯥꯔꯕ ꯍꯥꯏꯗꯤ ꯊꯥꯡꯂꯦꯟ, ꯊꯥꯡꯁꯨ, ꯈꯨꯠꯁꯨ ꯑꯊꯧꯕ, ꯊꯥꯡ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯅꯤ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯁ꯭ꯋꯥꯔꯠ꯫ 554 ꯁꯨꯕ 554 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯆꯒꯄꯤꯌꯥꯡ ꯍꯥꯏꯕꯅꯤ꯫ ꯆꯒꯄꯤꯌꯥꯡ ꯍꯥꯏꯕꯗꯤ ꯈꯠꯂꯤ ꯈꯠꯂꯤ ꯂꯥꯎꯕ ꯃꯤꯁꯦ ꯑꯁꯤꯕꯨꯅꯤ ꯑꯩꯈꯣꯏꯅ ꯆꯒꯄꯤꯌꯥꯡ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯃꯦꯠꯇꯅ 555 ꯁꯨꯕ 555 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯇꯒꯨꯞ ꯍꯧꯕ ꯍꯥꯏꯕꯅꯤ꯫ ꯇꯒꯨꯞ ꯍꯧꯕ꯫ ꯇꯒꯨꯞ ꯍꯧꯕ ꯍꯥꯏꯕꯗꯤ ꯉꯥꯟꯕ ꯍꯥꯏꯗꯤ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯟꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯒꯨꯞ ꯍꯧꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯅ ꯇꯨ ꯇ꯭ꯋꯤꯡꯀꯜ꯫ 553 556 ꯁꯨꯕ ꯋꯥꯍꯩꯁꯤꯅ ꯇꯥꯂꯣꯏ ꯃꯤꯇꯨ ꯍꯨꯕ꯫ ꯇꯥꯂꯣꯏ ꯃꯤꯇꯨ ꯍꯨꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯅꯨꯄꯤ ꯍꯨꯔꯥꯟꯕ ꯍꯥꯏꯕꯅꯤ꯫ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄꯗ ꯆꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ, ꯂꯧꯕꯗꯣ ꯇꯥꯂꯣꯏ ꯃꯤꯇꯨ ꯍꯨꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯏꯗꯤ ꯇꯨ ꯁ꯭ꯇꯤꯜ ꯁꯝꯋꯥꯟꯁ ꯏꯜꯁ ꯋꯥꯏꯐ ꯍꯥꯏꯕ꯫ ꯃꯊꯪ 553 ꯁꯨꯕ 557 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯊꯠꯂꯥ ꯍꯥꯏꯕꯅꯤ꯫ ꯊꯠꯂꯥ꯫ ꯊꯠꯂꯥ ꯍꯥꯏꯕꯗꯤ ꯍꯦꯛꯅ꯫ ꯍꯦꯛꯅ ꯍꯥꯏꯕꯗꯤ ꯐꯣꯏꯅ꯫ ꯐꯣꯏꯅ ꯍꯥꯏꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯍꯦꯛꯂꯣ ꯐꯣꯏꯔꯣ ꯍꯥꯏꯕ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯊꯠꯂꯥ ꯍꯥꯏꯅ ꯈꯪꯅꯩ꯫ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯇꯨ ꯄ꯭ꯂꯦꯛ ꯑꯣꯔ ꯇꯨ ꯄꯤꯛ ꯍꯥꯏꯕ꯫ 559 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯊꯦꯡꯒꯧ ꯍꯥꯏꯕꯅꯤ꯫ ꯊꯦꯡꯒꯧ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯄꯥꯈꯪꯕꯒꯤ ꯃꯊꯛꯇ ꯈꯣꯡꯐꯝ ꯆꯨꯠꯇꯨꯅ ꯁꯥꯕ ꯊꯥꯡꯒꯤ ꯃꯍꯤ ꯍꯥꯏꯕꯅꯤ꯫
ꯍꯥꯏꯗꯤ ꯊꯦꯡꯒꯧ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯤꯔꯣꯟꯅ ꯀꯌꯥ ꯈꯪꯗ꯭ꯔꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯤꯛꯏꯉꯩꯗ ꯈꯔ ꯈꯪꯖꯔꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯦꯞꯁꯤꯡꯗꯣ ꯃꯗꯨ ꯃꯑꯣꯡꯗꯣ ꯈꯤꯇꯪꯗꯤ ꯈꯪꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯃꯁꯤ ꯈꯪꯕꯤꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯈꯪꯅꯅꯕ ꯊꯕꯛ ꯑꯝꯇꯪ ꯇꯧꯕꯤꯕꯗꯤ ꯐꯩ ꯑꯗꯨ ꯊꯦꯡꯒꯧ ꯍꯥꯏꯕ ꯊꯦꯡꯒꯧꯁꯤ ꯊꯥꯡꯒꯤ ꯀꯩꯅꯣꯅꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯖꯒꯣꯏ ꯃꯈꯜ ꯑꯃꯅꯤ ꯊꯥꯡꯒꯤ ꯃꯁꯤꯒꯤ ꯊꯥꯡꯁꯤ ꯁꯤꯒꯤ ꯊꯦꯡꯒꯧꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯥꯡ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯌꯦꯛꯅꯕꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯃꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯅ ꯊꯥꯡꯒꯤ ꯊꯦꯡꯒꯧꯁꯦ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯊꯥꯡꯍꯥꯏ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯊꯥꯡ ꯆꯨꯡꯒꯣꯏ ꯄꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯕꯒꯤ ꯃꯊꯛꯇ ꯍꯥꯏꯇꯥꯔꯦ ꯈꯣꯡꯐꯝ ꯆꯠꯇꯨꯅ ꯁꯥꯕ ꯊꯥꯡꯒꯤ ꯃꯍꯤꯁꯦ ꯍꯥꯏꯕ ꯃꯍꯤꯅꯤ ꯑꯗꯨꯅ ꯏꯪꯂꯤꯁꯇ ꯍꯥꯏꯔꯒꯗꯤ ꯇꯨ ꯗꯥꯟꯁ ꯕꯥꯏ ꯍꯣꯜꯗꯤꯡ ꯁ꯭ꯋꯥꯔꯠ ꯑꯦꯟ ꯗ ꯁꯤꯜ on the steps of ꯄꯥꯈꯪꯕ ꯍꯥꯏꯕꯅꯤ 559 ꯁꯨꯕ 559 ꯁꯨꯕ ꯋꯥꯍꯩꯗꯨꯅ ꯊꯧꯊꯤꯕ ꯍꯥꯏꯕꯅꯤ ꯊꯧꯊꯤꯕ ꯍꯥꯏꯕꯗꯤ ꯃꯊꯧ ꯊꯤꯕꯗꯤ ꯊꯕꯛ ꯊꯤꯕꯗꯣ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯊꯧꯊꯤꯕ ꯍꯥꯏꯅ ꯈꯪꯅꯩꯁꯦ ꯍꯥꯏꯗꯤ ꯇꯨ ꯁꯔꯆ ꯐꯣꯔ ꯋꯥꯛ ꯍꯥꯏꯕꯅꯤ 550 ꯑꯔꯣꯏꯕ ꯋꯥꯍꯩ ꯑꯁꯤꯅ ꯅꯥꯀꯟ ꯐꯨ ꯍꯥꯏꯕꯅꯤ ꯅꯥꯀꯟ ꯐꯨ ꯍꯥꯏꯕꯗꯤ ꯅꯥꯀꯟꯗ ꯍꯣꯠꯄ ꯍꯥꯏꯕꯅꯤ ꯅꯥꯀꯟ ꯐꯨ ꯍꯥꯏꯕꯗꯤ ꯅꯥꯀꯟꯗ ꯍꯣꯠꯄ ꯑꯗꯨꯕꯨꯅꯤ ꯑꯩꯈꯣꯏꯅ ꯅꯥꯀꯟ ꯐꯨ ꯍꯥꯏꯅ ꯈꯪꯅꯩ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯇꯨ ꯗꯤꯛ on the side ꯍꯥꯏꯇꯥꯔꯦ ꯅꯥꯀꯟꯗ ꯍꯣꯠꯄꯁꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯩ ꯍꯥꯏꯕ ꯑꯁꯤꯒꯤ 64 ꯁꯨꯕ ꯋꯥꯍꯩ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯍꯥꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯤꯌꯥꯔ ꯑꯃꯗꯤ ꯂꯥꯏꯛ ꯇꯧꯕꯤꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯖꯔꯒ ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ